ꯔꯦꯡꯃꯥ ꯅꯥꯒꯥ ꯑꯅꯤ ꯐꯨꯈꯤꯕ ꯑꯃꯁꯨꯡ ꯑꯌꯥꯎꯕ ꯁꯦꯜ ꯃꯨꯜꯍꯧꯕꯗ ꯆꯦꯟꯅꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ RSU ꯃꯃꯥꯡ ꯊꯥ ꯃꯥꯔꯆ 22ꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨꯡ 23ꯒꯤ ꯑꯌꯨꯛꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯊꯦꯜꯃꯥꯟꯕꯤ ꯑꯃꯁꯨꯡ ꯁꯄꯔ ꯃꯩꯅꯥꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯔꯦꯡꯃꯥ ꯅꯥꯒꯥ ꯑꯅꯤꯕꯨ ꯐꯥꯔꯒ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏꯗꯒꯤ ꯑꯌꯥꯎꯕ ꯁꯦꯜ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯃꯨꯜꯍꯧꯕꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯅꯥꯒꯥꯁꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯔꯥꯏꯠ ꯉꯥꯛꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯔꯦꯡꯃꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯅꯥꯒꯥ ꯑꯃꯗꯤ ꯑꯟꯁꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯦꯡꯃꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯔꯝ ꯆꯥꯗꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯐꯨ ꯆꯩꯈꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯗꯒꯤ ꯑꯌꯥꯎꯕ ꯁꯦꯜ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯃꯨꯜꯍꯧꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤꯗ ꯌꯥꯝꯅ ꯑꯀꯤꯕ ꯄꯤꯕꯇ ꯅꯠꯇꯅ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯌꯨꯊꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯁꯨ ꯆꯥꯎꯅ ꯑꯀꯤꯕ ꯄꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯆꯝ ꯃꯔꯨꯑꯣꯏꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯆꯠꯊꯔꯤꯕꯁꯤꯡꯒꯤ ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯊꯥꯖꯕ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯒꯗꯕꯅꯤ꯫ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯔꯦꯡꯃꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯆꯞ ꯆꯥꯅ ꯂꯦꯞꯄꯤ꯫ ꯂꯣꯏꯅꯅ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯟꯁꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯂꯩꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ, ꯔꯨꯜ ꯑꯣꯐ ꯂꯣ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯅꯣꯔꯝꯁꯀꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯔꯦꯡꯃꯥ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯐꯨ ꯆꯩꯔꯕ ꯃꯇꯨꯡ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯗꯤꯃꯥꯟꯗ ꯀꯌꯥ ꯇꯧꯈꯤ, ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯌꯥꯎꯕ ꯁꯦꯜ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜꯁꯤꯡ ꯑꯗꯨ ꯅꯝꯗꯨꯅ ꯃꯨꯜꯍꯧꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯄꯥꯡꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯃꯣꯠꯕꯨꯡ ꯑꯦꯔꯤꯌꯥꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯗ ꯖꯁꯇꯤꯁ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯁꯨ ꯁꯦꯐꯇꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ MLA ꯏꯕꯣꯕꯤ ꯑꯃꯁꯨꯡ MLA ꯁꯨꯔꯖꯀꯨꯃꯥꯔ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕ ꯌꯥꯎꯅ ꯚꯣꯠ ꯂꯦꯞꯄ ꯊꯤꯡꯂꯦ MC ꯌꯨꯅꯤꯐꯤꯀꯦꯁꯟ꯫ ꯗ꯭ꯔꯒ ꯂꯂꯣꯟꯕꯕꯨ ꯁꯧꯒꯠꯂꯤꯕ MLA ꯏꯕꯣꯕꯤ ꯑꯃꯁꯨꯡ MLA ꯁꯨꯔꯖꯀꯨꯃꯥꯔ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯚꯣꯠ ꯂꯦꯞꯄꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ KCPP-WG MC ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ PRO ꯆꯤꯡꯈꯩꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯂꯨꯞ ꯑꯁꯤꯅ ꯀꯪꯂꯩ ꯈꯨꯟꯅꯥꯏꯕꯨ ꯃꯁꯥ ꯃꯎ ꯐꯕ, ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ, ꯅꯍꯥꯔꯣꯜꯁꯤꯡ ꯇꯅ ꯊꯜꯂꯕ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯗ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯗ꯭ꯔꯒ, ꯍꯦꯔꯣꯏꯟ, ꯒꯟꯖꯥ, N10, SP, ꯇꯦꯕ꯭ꯂꯦꯠꯅꯆꯤꯡꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ kaya ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯛꯄ ꯑꯃꯁꯨꯡ ꯁꯧꯒꯠꯂꯤꯕ ꯑꯁꯤ ꯀꯪꯂꯩ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯨꯞꯀꯤ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯪꯂꯩ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯁꯥ ꯃꯎ ꯐꯕ, ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯕ, ꯁꯥꯟꯅ ꯈꯣꯠꯅꯕ, ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯃꯥꯡꯖꯤꯜ ꯊꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA MD ꯐꯖꯨꯔ ꯔꯍꯤꯝꯅ ꯃꯁꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯂꯣꯏꯅꯅ ꯍꯛꯊꯦꯡꯅꯅ ꯗ꯭ꯔꯒꯀꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯝꯕ ꯑꯗꯨꯒ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣ ꯏꯕꯣꯕꯤ ꯑꯃꯁꯨꯡ ꯈꯥꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝ ꯑꯅꯤꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯗ ꯆꯦꯟꯅꯔꯤꯕ MLA MD ꯐꯖꯨꯔ ꯔꯍꯤꯝꯕꯨ ꯍꯛꯊꯦꯡꯅꯅ ꯑꯃꯁꯨꯡ ꯅꯥꯀꯣꯏꯅꯅ ꯁꯧꯒꯠꯂꯤꯕꯁꯤ ꯂꯨꯞ ꯑꯃꯁꯨꯡ ꯀꯪꯂꯩ ꯈꯨꯟꯅꯥꯏꯕꯨ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯏꯪ 2022ꯒꯤ ꯗꯤꯁꯦꯝꯕꯔ 18ꯗ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 13 ꯍꯦꯟꯒꯗꯕ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ 50,000, ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 200ꯒ ꯀꯣꯟꯅꯅ ꯑꯗꯨꯒ 2021ꯒꯤ ꯃꯦ 21ꯗ ꯏꯝꯐꯥꯜꯒꯤ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ MPCCꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯁꯔꯨꯛ ꯌꯥꯗꯨꯅ ꯐ꯭ꯂꯦꯒ ꯑꯣꯐ ꯇꯧꯈꯤꯕ MD ꯐꯖꯨꯔ ꯔꯍꯤꯝꯅ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯅ ꯗꯣꯅꯦꯠ ꯇꯧꯈꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯅꯝꯕꯔ MN030037ꯗꯒꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 13 ꯑꯣꯏꯒꯗꯕ ꯗ꯭ꯔꯒꯁꯤꯡ ꯒꯨꯋꯥꯍꯥꯇꯤꯗ ꯐꯥꯈꯤ꯫ MD ꯐꯖꯨꯔ ꯔꯍꯤꯝꯅ ꯗ꯭ꯔꯒꯀꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤ ꯀꯪꯂꯩꯄꯥꯛꯁꯤꯗ ꯆꯥꯎꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯗ ꯆꯦꯟꯅꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯇꯤ ꯍꯥꯎꯄꯨ ꯀꯧꯕ ꯑꯃꯒꯤ ꯃꯤꯡꯗ ꯂꯩꯕꯅ ꯇꯥꯛꯂꯤꯕꯁꯤ ꯍꯥꯟꯅꯗꯒꯤ MLA ꯐꯖꯨꯔ ꯔꯍꯤꯝꯅ ꯀꯨꯀꯤ ꯌꯥꯎꯅ ꯑꯇꯩ ꯐꯨꯔꯨꯞ ꯀꯌꯥꯒ ꯄꯨꯜꯂꯒ ꯆꯥꯎꯅ ꯗ꯭ꯔꯒ ꯌꯣꯜꯂꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯐꯥꯖꯨꯗꯤꯟꯁꯨ 2023ꯒꯤ ꯖꯨꯂꯥꯏ 22ꯗ ꯃꯍꯥꯛꯀꯤ ꯃꯥꯔꯨꯇꯤ ꯁ꯭ꯋꯤꯐꯠ ꯗꯤꯖꯥꯌꯔ MN02CP0942ꯒ ꯀꯣꯟꯅꯅ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 5 ꯑꯣꯏꯒꯗꯕ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 13 ꯍꯦꯟꯕꯒꯤ ꯗ꯭ꯔꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯆꯦꯟꯅꯔꯤꯕ MD ꯐꯖꯨꯔ ꯔꯍꯤꯝ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠꯇ MLA ꯑꯣ ꯏꯕꯣꯕꯤ ꯑꯃꯁꯨꯡ MLA ꯁꯨꯔꯖꯀꯨꯃꯥꯔ ꯑꯅꯤꯅ ꯍꯥꯟꯅꯒꯤ MLA MD ꯐꯖꯨꯔ ꯔꯍꯤꯝꯕꯨ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯣꯠꯍꯜꯂꯒ ꯊꯝꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗ꯭ꯔꯒ ꯌꯥꯎꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯄꯤꯕ ꯑꯍꯥꯟꯕ ꯆꯩꯔꯥꯛꯀ ꯆꯞ ꯃꯥꯟꯅꯅ ꯗ꯭ꯔꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯁꯤꯡꯕꯨ ꯁꯧꯒꯠꯂꯤꯕ MLA ꯑꯣ ꯏꯕꯣꯕꯤ ꯑꯃꯁꯨꯡ MLA ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝ ꯑꯅꯤ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯚꯣꯠ ꯂꯦꯞꯄꯗ ꯑꯊꯤꯡꯕ ꯊꯝꯂꯤ꯫
ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯇ꯭ꯔꯁꯠ ꯗꯤꯐꯤꯁꯤꯠ ꯑꯁꯤ ꯀꯣꯛꯍꯟꯕ ꯇꯉꯥꯏꯐꯗꯦ ꯁꯤꯑꯦꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯟꯕ ꯍꯥꯏꯕꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯊꯥꯖꯅꯕ ꯋꯥꯠꯄꯒꯤ ꯐꯤꯚꯝ ꯑꯁꯤ ꯀꯣꯛꯍꯟꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯏꯟꯇꯔꯁ꯭ꯇꯦꯠ ꯇ꯭ꯔꯛ ꯇꯔꯃꯤꯅꯁ ꯁꯦꯝꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯃꯣꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯄꯒꯤ ꯑꯄꯥꯝꯕ ꯂꯩ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯨꯔꯨꯞ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯧꯔꯝ ꯑꯃꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯉꯝꯕ ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯒꯤ ꯏꯟꯇꯔꯁ꯭ꯇꯦꯠ ꯇꯔꯃꯤꯅꯁ ꯁꯥꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝꯅ ꯇꯥꯎꯟ ꯄ꯭ꯂꯥꯅꯤꯡꯅ ꯈꯟꯅꯔꯒ ꯃꯐꯝ ꯑꯁꯤꯗ ꯇꯨꯔꯤꯖꯝ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯜꯍꯟꯅꯕ ꯑꯃꯗꯤ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯃꯗꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯃꯤꯟꯅꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯖꯤꯔꯤꯕꯥꯝ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯥꯏ.ꯖꯤ.ꯑꯦ.ꯑꯥꯔ ꯏꯁ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯏꯟꯗ꯭ꯔꯖꯤꯠ ꯁꯤꯡ ꯌꯥꯎꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯒ ꯎꯅꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯦ.ꯑꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯖꯤꯔꯤꯕꯥꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯆꯨꯑꯦꯁꯟꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯅꯤꯡꯊꯤꯅ ꯕ꯭ꯔꯤꯐꯤꯡ ꯇꯧꯈꯤ꯫ ꯎꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯖꯤꯔꯤꯕꯥꯝꯒꯤ ꯄꯤ.ꯗꯕ꯭ꯂꯤꯎ.ꯗꯤ ꯒꯦꯁꯠ ꯍꯥꯎꯁꯇ ꯎꯅꯈꯤꯕ ꯑꯗꯨꯗ ꯲꯱ ꯁꯦꯛꯇꯔ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯤ.ꯑꯥꯏ.ꯖꯤ. ꯅꯤꯁꯥꯟ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯦꯁ.ꯁꯤ. ꯀꯃꯥꯟꯗꯦꯟꯠ ꯄ꯭ꯔꯁꯥꯟꯇ ꯁꯤꯡ ꯆꯨꯟꯗꯥꯋꯥꯠꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯞꯅ ꯇꯞꯅ ꯊꯥꯖꯅꯕ ꯍꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯅꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯏꯔꯥꯟꯒꯤ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯅꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯏꯔꯥꯟꯒꯤ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯁꯨꯞꯅꯒꯤ ꯏꯆꯝ ꯆꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯌꯨ.ꯑꯦꯁ. ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯨꯠ ꯍꯜꯂꯛꯈꯤꯕ ꯃꯑꯣꯡ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜ ꯐꯥꯎꯕꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯄ꯭ꯔꯦꯁꯔ ꯐꯥꯎꯕ ꯄꯤꯍꯜꯂꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯅ ꯁꯥꯕ ꯋꯤꯡ-ꯂꯨꯡ-2 ꯀꯧꯕ ꯗ꯭ꯔꯣꯟ ꯑꯃ ꯏꯔꯥꯟꯅ ꯀꯥꯞꯊꯈ꯭ꯔꯦ꯫ ꯗ꯭ꯔꯣꯟ ꯑꯗꯨ ꯌꯨ.ꯑꯦ.ꯏ.ꯅ ꯊꯥꯖꯤꯜꯂꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯆꯥꯏꯅꯥꯅ ꯁꯥꯕ ꯋꯤꯡ-ꯂꯨꯡ-2 ꯀꯧꯕ ꯗ꯭ꯔꯣꯟ ꯑꯃ ꯏꯔꯥꯟꯅ ꯀꯥꯞꯊꯈ꯭ꯔꯦ꯫ ꯗ꯭ꯔꯣꯟ ꯑꯗꯨ ꯌꯨ.ꯑꯦ.ꯏ.ꯅ ꯊꯥꯖꯤꯜꯂꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯆꯥꯏꯅꯥꯅ ꯁꯥꯕ ꯋꯤꯡ-ꯂꯨꯡ-2 ꯗ꯭ꯔꯣꯟ ꯌꯨ.ꯑꯦ.ꯏ.ꯗ ꯊꯥꯖꯤꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯅ ꯏꯔꯥꯟꯅ ꯌꯨ.ꯑꯦ.ꯏ.ꯗ ꯁꯦꯡꯗꯣꯔꯛꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯋꯤꯡ-ꯂꯨꯡ-2 ꯃꯤꯁꯥꯏꯜ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯞꯊꯕ ꯉꯝꯈꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯏꯅꯥꯅꯁꯨ ꯗ꯭ꯔꯣꯟ ꯑꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯌꯣꯟꯕꯗ ꯁꯤꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯃꯇꯤꯛ ꯆꯥꯗꯕ ꯄ꯭ꯔꯁꯤꯗꯦꯟꯠꯅꯤ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯃꯇꯤꯛ ꯆꯥꯗꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯅ ꯐ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇ ꯁꯥꯎꯗꯨꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯀ꯭ꯔꯣꯟꯒꯤ ꯂꯣꯏꯅꯕꯤ ꯐꯥꯔꯁꯠ ꯂꯦꯗꯤꯁꯀꯤ ꯃꯇꯥꯡꯗ ꯉꯥꯡꯍꯩ ꯁꯥꯒꯩꯗꯕ ꯋꯥ ꯉꯥꯡꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯈꯤꯕꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯦꯀ꯭ꯔꯣꯟꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯂꯥꯟ ꯃꯅꯨꯡꯗ ꯇ꯭ꯔꯝꯞꯀꯤ ꯃꯆꯥꯅꯨꯄꯥꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯂꯥꯟ ꯃꯅꯨꯡꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯔꯤꯛ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯇ꯭ꯔꯝꯞ ꯖꯨꯅꯤꯌꯔ ꯑꯅꯤꯅ ꯁꯦꯜ ꯇꯥꯜꯍꯧꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯦꯔꯤꯛ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯇ꯭ꯔꯝꯞ ꯖꯨꯅꯤꯌꯔ ꯑꯅꯤꯅ ꯃꯤꯗꯜ ꯏꯁꯠꯀꯤ ꯂꯩꯕꯥꯛꯁꯤꯡꯗ ꯗ꯭ꯔꯣꯟ ꯌꯣꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯆꯥꯎꯅ ꯐꯪꯂꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯗꯤ ꯌꯨ.ꯑꯦ.ꯏ.ꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯗ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅꯆꯤꯡꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯌꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯂꯥꯟ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯇꯥꯟꯕ ꯉꯝꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯁꯥꯏꯟꯁꯀꯤ ꯂꯥꯟ ꯑꯣꯏꯕ ꯃꯔꯝꯅ ꯑꯃꯦꯔꯤꯀꯥꯅꯁꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯥꯅꯕ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯏꯟꯗꯤꯌꯥꯕꯨ ꯏꯁꯂꯥꯃꯤꯛ ꯂꯩꯕꯥꯛ ꯑꯣꯟꯊꯣꯛꯄ ꯄꯥꯝꯂꯤ꯫ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯏꯟꯗꯤꯌꯥꯕꯨ ꯏꯁꯂꯥꯃꯤꯛ ꯂꯩꯕꯥꯛ ꯑꯣꯟꯊꯣꯛꯄ ꯄꯥꯝꯂꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯔꯣꯏ ꯍꯥꯏꯔꯗꯨꯅ ꯄꯤ.ꯑꯦꯝ. ꯃꯣꯗꯤꯒꯤ ꯇꯔꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯩꯕꯥꯛ ꯁꯤꯟ-ꯊꯨꯡꯅ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯂꯣ ꯑꯃꯁꯨꯡ ꯌꯨꯅꯤꯐꯣꯔꯝ ꯁꯤꯚꯤꯜ ꯀꯣꯗ (UCC) ꯆꯠꯅꯍꯟꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ
गिरिराज सिंहना फोंदोखरे माकी वाफमसे आसामदा मिखलगा मरी लेनना बीजेपी की लुचिंगबसिंगना वा ngangbada स्टेट असिदा बीजेपी ना यूसीसी सोइदना चनाहनगनी हाइना फोंदोखिबा वाफमगी मखा तारपोइना फोंदोखिबनी असमगी सीएम हिमंत बिस्वास नसु स्टेट असिदा यूसीसी चनाहनगनी अमसुंग असमबु इंडिया की ख्वाइदगी मंगा लेबा स्टेट ओहेनगनी हाइना फोंदोखरबसु 6 शेड्यूल अमदी एसटी एरिया सिंगददी यूसीसी चनाहलोय हाइखि US aircraft kaikhibana Iran-ga wari sanabada apanba oiroi President Trump Iran-na US aircraft F-15E fighter jet kapthakibana West Asia-da thokliba ungkhanaba asi warushin puraknabi khongthangsingda akaiba oiroi haina US President Donald Trump-na phongdokre NBC News-na phongdorokpa report amagi matungina US fighter jet Iran-na kapthakiba duga mari leinana mangkiba crew members sing makha tana thibagi thabakching chathari NBC News-na President Trump ka akhanana unaba amada US fighter jet kapthakiba sina diplomacy da akaiba lakhadra haina hangkiba wahang amagi paukumda President Trump-na hojik ekhoina mayoknariba asi lani fighter jet kapthakiba asina warushin puraknabagi khongthang khudingda ayet apan amata thokhalloi haiki US aircraft kapthakraba matungda President Trump na ahanba oina miyamda pikiba warul amada leiba asina Iran gi mathakta diplomatic ki oiba khongthang singa loinana military operation sing makha tana chathari haidi fighter jet kapthakibagi phongphong sariba thodok wathok sing asigi matangda President Trump na mi kanba amasung thibagi thabak sing chathariba asigi matangda marik chumba paudam phongdokhi drabasu media na phongdokliba wafam sing asida nungnangba phongdokpaga loinana hojik chathariba military operation asida kariguma makhal amatagi akaiba leiroi haiki Iran na US ki F-15E fighter jet kapthakibaga mari leinana Israel media amasung CBS News na report tawrakibada Iran na kapthakiba US fighter jet ki crew member anigi manungda amadi US Special Force na kanba ngamle aduga amana thibagi thabak sing chathari hairi fighter jet kapthakibaga mari leinana Israel na Iran da landana bagi thaurang sing matam kharagi oina toklagani amasung US ki mi kanba amasung thibagi thabak sing da Israel saruk yaroi haina su Israel official sing na phongdokhiba wafam Axios na report tawrakhi Afghanistan da hakiba yuhana imung amagi mioi nipan hakre Afghanistan da magnitude 5.8 yauna hakiba yuana Kabul province ki Goswandara da laiba imung amagi mioi nipan hatkre amasung makoi mayum singning khaikre hairi leiba adugi haksel loishangi wangang loi Sarafat Jamana phongdorakibada yuwa habagi thodokta imung amagi mioi nipan sikhraga subna tangi chei ani angang amakhaktang hingauki hingauraba angang adu yuwa habada maram oiduna asopan nangle haina su leiba adugi disaster management agency na phongdorakhi leiba adugi local time da ngarang numidang pung 7:42 da kilometer 136 luna hakiba yuwa adu Bagdaksan province ta epicenter oiki haina US Geological Survey USGS na phongdoraki epicenter oriba Bagdaksan province ka nakna leiba mafam singdadi thoidokpa aso apan amasung amanga tathon khibagi khudaki oiba paudam sing leikhide haina agency na phongdorakpaga loinana yuwa haduna misi mina yauriba mafam adu Kabul-dagi lapna leiba mafam amadani mafam aduda leiba yum sing adu u leikhom amasung chekna saba yum sing oibana yuwa harakpada hena chawna khudong thingan nabagi machak amaso oiri hairi Authority ki maikai digi phongdorakre ngarang hakiba yuana Kabul yauna Afghanistan ki tungan ba mafam singda nikhan khibagal loinana India ki konung New Delhi da su yuwa adugi saum phangki haina agency na phongdoraki Pakistan ki konung Islamabad da yauna Peshawar Trithal Swat amasung Sangla da su yuwa gi saum phangki tawbata bu mafam sing aduda akayatwe amasung asopan gi report ti leikhide hairi Afghanistan asi Hindu ko singchang da leibaga loinana Eurasian amasung Indian tectonic plates singi junction manakta laibana yamna toina yuwa habagi awaba mayoknari Irana Baf-el Mandeb Strait thingjinabagi mieng thamba hokre Irana Strait of Hormuz thingjinduna malangilalon itikta chawna edapan thogalinge chirakta yamna maroiba checkpoint ama oiriba Baf-el Mandeb Strait su athingma thamnabagi mieng thamba hokre Iran parliament ke speaker Mohammad Bagher Ghalibaf ki indication amada Islamic Republic na makogi yeknariba singda hena akanba pressure pinabagi damak yamna maroiba checkpoint oriba Bab-el Mandeb Strait chathok chasin tawbada thingba pinabagi wakalon sing phongdokhibani Speaker Mohammad Ghalibaf na Bab-el Mandeb road asida hena pungning changbaga loinana Red Sea dagi Gulf of Aden ga samnariba route asid athingma thambana yengnariba singbu hena khudong chahandana bagi machak ama oigani haiki karam leibak sing amasung campaigning sing na route asida khwaidagi hena tangjari haibadu Speaker Mohammad
Galivovna hangkibaga loinena Tehrangi Semilon hengahanabagidamag route asi athingba pibagi tangai fadaba adu phongdoki route asida karamba lebaksing amasung campaigning na khwaidagi yamna chathok chasin tawi haibadu khangdokpa mathau tari haina so speaker na makha tana phongdoki hauji West Asia da chawna ungkhatna ringai cherakta route asi yamna maruiba ama oibaga loinena Operation Crew Promise 4 gi makhada Iranian amasung allied forcing na wave 93 haudoktuna Western Galilee Haifa Kafar Kana amasung Kreyot yauna tongan mafamsingda Israel amasung mahaka mari leinaba military sitesingda landabagi thabaksing chatharibani Islamic Revolutionary Guard Corps IRGC na Operation True Promise makha tana chothanaba phongdokhibaga loinena missile amasung drone singi landa asi khwaidagi maroiba landani haiki Iran gi custody da leibadagidi President Trump gi makha da leiban hena khudong thiningai oi Iran embassy South Africa amasung Pakistan da laiba Iran gi embassy na Iran na kapthakiba US F-15 aircraft pilot ki Mama amada nahaki na chanupa Iran gi custody da leibadagidi US President Donald Trump gi makha da leibana hena khudongthiba oigani haikre social media X ta thadurapko warol amada leiba ani da leiriba Iran gi embassy singna leiba asina fajinduna thamliba singbu karamba mawngda loinai haibadu pilot ki mama da sugaina tamki Pakistan da leiba Iran gi embassy na phongdorkiba da Iran gi custody da leibadagi Donald Trump gi makha da leibana nakhoi gi nacha sing hena khudongthigani haina palakpaga loinana US ki rescue team singna phangbabudi Iran gi custody da thamnabagi mapuda khurumjau haiki Muslim ama oina Iran gi mioi sing asi lebang macha taba ngakthani leiba asigi mioi singna fajinduna thamliba mioi sing bai kai khumnabaga loinana thagwangna loinai haibasi na khoina khangadabani haiki South Africa da leiba Iran gi embassy na su Iran da humanitarian law sing iringegi mamangdagi hauna prisoner of war POW gi right sing mo mamang da nainakre Iran na kapthakiba US fighter jet adugi pilot ki ma amana social media da magi machagi damakta haijurakhiba adugi paukhum Piraduna Iran na kaidawnungda POW singbu nakhoigi michangda leiriba hingzai tamba Zionist kumba loinade Iran gisu top palebak macha tabagi thawong leijei leiba asi America gumna Stone Age ki punsi mahingde hingde haina Iran gi maikai degi pilot ki mama adu da phongdoki haukiba Iran numite Iran na tongan ba thokdok singda US military aircraft ani kapthakibani aircraft kapthakiba du da crew ama kanba ngamlaga atopa amana thiba khangdana lakhiba si hauji West Asia da soknariba lana si Chayol manga yopsilaklaba asigi khwaidagi phongphong sariba thodok ama oiri Iran gi state media na report tawrakhiba USA 10 attack aircraft ama Iranian Defense Force kamayoknabada Persian Gulf ta kai ki haina thamlakhi Iran gi state media gi wafam singbu US official singna aircraft adu kaptha khibra natraga kai khibra haibigi chap chaba khangdri